अहानबदा मरुओइबा पाव पेट्रोलियम की पोलम अमसुंग एलपीजी ममल हेनकटपा मियाम लुट तौनबा चंगसिनबा खोंथांगनी हाइना एआईटीयूसी मणिपुर की जनरल सेक्रेटरी लाइश्रम शोटिन कुमार ने हाइख्रे अमदी तरु तनानबा चैराव चिंग अमा ओइनबा मिपुम खुदिंगमकना होटनमिनसी हाइना थांगमैबन यूनाइटेड क्लबना अपील तौरकली खुरुमजरी Istv की मणिपुरी पाव मीटिंग ताबिरिबा पुमनमकपु तराम नोकचरी पाव संदोकना पिजरी पेट्रोलियम की पोलम अमसुंग एलपीजी ममल हेंकटपा मियाम लुट तौनबा चंगसिनबा खोंथांगनी हाइना एआईटीयूसी मणिपुर की जनरल सेक्रेटरी लाइश्रम शोटिन कुमार ने हाइख्रे इरावत वावनदा पांगथोकपा पावगी मिफमदा पावमीसिंगना हंगबा वाहंगी पावखुमदा इंडिया लेंगाकना ngasiदगी पेट्रोल डीजल अमसुंग एलपीजी की ममल हेंकटपा एआईटीयूसी ना कंडेम तवी पेट्रोल के असेंगबा ममल सुपनतगी लुपा 52 खक्तनी टैक्स के हापचिलकलगा अखोइना लुपा 100 हेन्ना पीरगा लैरी ममल हेंकटुना मतम कुइनदगी मियामदगी लुट तौरगा लाक्लिबनी हंतक अमुक पेट्रोल डीजल एलपीजी ममल हेंकलकपा असि मखा ताना लेंगाक असिना मियामदगी लुट तौनबा चंगसिलकपा खोंथांगनी मसि याबा ngamloi हाइखी हुजिक मणिपुर की भारत की मयाम की सेमगत सागतपगी मयाम एक्चुअल कॉस्ट थी पेट्रोल लीटर द लुपा 52 खक्तने अखोइ चाम की मथक पीरग लेरीबा गैस की ममन पीरिबा ममन अदुदगी टाप ताइन हकलका मदर लाप टैक्स एक्साइज टैक्स अदुग स्पेशल एक्साइज टैक्स मयाम पुनम खुदम होइना पेट्रोल लीटर अमा अखोइना लेरगा सिनरिबा सेबसद लहुब टैक्स की मनुंगदा लुपा 10 गा निथोइ गुमबदी ngasi अखोइना चनरिबा लंबी मैम सेमगी कहोने अतई क्या तोान मैम खाई का साथीना लुट तब पेट्रोलियम की पोथों मियाम लुट तब हुका मखा ताना मियाम लुट तौनबी चंजलब खोंथांग से ऑल इंडिया ट्रेड यूनियन कांग्रेस मणिपुर याबंगमोय लोइनना मसिगी मायोक्ता भारत पुनबकी स्ट्रगल तौ नन्नबगी सेम साय All India Trade Union Congress Manipur की Vice President I Tomba Secretary Shamungau यावना पांगथोकपा पावगी मिफमदा AITUC Manipur की General Secretary लाइश्रम सोटिन कुमार न मखा तारदुना थाशिगी तांग 13 दा स्टेट सिंगी एम्प्लॉई कन्फेडरेशन सिंगी मिहुत सिंग यावना दिल्लीदा इंडिया लेंगाकना शिनमी सिंगी अमसुंग एम्प्लॉई सिंगी अवाब असि पालिबा लेंगाकना तादबदगी मायोक्ता खोंजंग चंगसिनगनी खोंजंग असिदा लिसिंगनी सुपना कुनगा हुमदोइगी मे हुमदगी कुकी नार्को टेररिस्ट सिंगना मैतेगी मथक्ता लंदारकपा असिदा युम लिसिंग अनि हेना मै चाखिबा मियोय लिसिंग हुमफु हेना लांजेनरिबा मी चानीगा हुमफु हेना सिहनखिबा कया अमना थीबा खंगद्रिबा असिगे सोलिडेरिटी उतकनी प्रोटेस्ट असिदा AITUC मणिपुर अमसुंग कन्फेडरेशन की मिहुत 500 रोमना सरुक यागनी मैतै सिंग कंगलैपाक असिगे स्क्वायर किलोमीटर लिसिंग कुनगनिथोय हेना पाक चावबा असिदा सुपनतगी स्क्वायर किलोमीटर 4 तगी हेंदोकलगा चटपा याद्रे नेशनल हाईवे चटपा ngamdre मैतैगी ड्राइवर ओइरगा हिंगजबसिंग थबक मांगहन बिखरे ngayok chapu amada yamna sathiba maongda amadi yoklaga thambasing oirakli maitai singna hinghallaga thamli irang asi loisilu haina parliamenta khanasi haina pukhatpada yamna usitana chahi anirom asi india gi prime minister na ताशिन खंगचिनदना लेथोकलगा मालेमगी लेपाक सिंगदा कोइबा चथोकलगा लेरे मतम कुइनदगी ब्लॉकेट सेनखाई थुंखाई तौबा थिंगननबा नेशनल हाईवेदा हाईवे प्रोटेक्शन फोर्स थंबियु हाइना तकनरगा लाक्लबसु थमलखिदबदगी ngasiगी हाईवे प्रोटेक्शन फोर्स असी थंबा यामना मथौ तारे इंडिया लेंगांगना नेशनल हाईवे थिंगलिबसिंग वारकपा ngamdre सुप्रीम कोर्ट फावबना हाईवे थिंगबा यादे हाइरबसु थिंगहनलगा थंबना फ्री मूवमेंट याहनबा ngamdabani AITUC ना अप्रैल 13 दा खोंजंग चंगसिलबा मतुंग मणिपुर मियामना तांदुना लाक्लिबा मणिपुर की टेरिटोरियल इंटीग्रिटी दा सिंगनरकपा यारोय कायहनबा यारोय हाइबा वाफम सिंग यावना नेशनल हाईवे प्रोटेक्शन फोर्स खुदकता लिंखटलगा फ्री मूवमेंट लेहन्नबा प्राइम मिनिस्टर दा मेमोरेंडम पिशिनगनी हाइरी
Unaba Panglagadi, Unaraga Takshinagani, Loinana Chahi Ani Paraklaba Irang Ashina, State Asigi Senmit Londa, Shokhan Batanatana Chahi Kun Hena, Chaukat Kongtang da, Maning Haliba Ashi, Pagatnaba Amasung, Lanjena Duna Mayum da Hanjilaga Hingbangam Dribasing, Mating Piraga Hanjil Hanaba, Hingbayananaba Special Package Pibinabasu, Takshin Gani Haiki, Laishram Sotin Kumarna Makha Taraduna, Supreme Court ki order amana, Manipuri Yauna State, Marigi July Thada, July tha phawada delimitation tawbagi process loigadabani hariba ashiga mari leinana delimitation tawba yaroi delimitation tawba taragadi illegal oina changshilak voter ID Aadhaar card pairaga khul tashalibasing takthok delimitation tawbiyu haina Prime Minister da takshingani khongjat asida Union Home Minister amasung Transport Minister unaraga hariba wafam sing asi takshingani haike तारीख तरागा निथोइदा कोई सेंटर द पाउपी करे भारत की प्राइम मिनिस्टर उनरगा कोई मरुओइबा इशू खरदा मेमोरेंडम ममा होम मिनिस्टर पीगनी लोइडना ट्रांसपोर्ट मिनिस्टर द कोई तक्सन गनी मरुओइबा दाबी सिंगदी हुजिक अब साथीबा बस्ताबा मियान मायोकनरी बसे कोई की टेरिटोरियल इंटीग्रिटी द अचोब चैलेंज मा मायोकनरी ब थिंगरी बसे मसी मणिपुर की टेरिटोरियल इंटीग्रिटी सिकाइब सुया यारोय हाइबसे मसे कोई हाइदन सुलाई अदुम तक्सन की गनी अनिसुबदा हाईवे प्रोटेक्शन फोर्स लिंक दबे यारो भारत की अदुम बसेंगाव दगी हाईवे ngak ba sen bai se भारत लेंगा की मथौनी खुदक त मोइ मदु पाखत दबे यारो अमदि चथोक चसिन द मियाम की थेंगरी बु खुदों थिबा अदुम फ्री मूवमेंट या हंद्री बसिंग से बसे कोनबा कोई थबक पाखत दबे दमकता कोई यम अकन ब प्रेशर म पीगनी यम साथीबा हुजिक प्रॉब्लम लाए सुप्रीम कोर्ट की आथंग मतुंग इना जुलाई था फाउगी मनुंग द मणिपुर की अमदि अतई स्टेट कया की स्टेट मरी की डिलिमिटेशन तौर मणिपुर से था होंगे मनुंग लोइसन वाई यावरी करंबा सही न बेसिस होगदौरी 2001 न युमफम होरगा डिलिमिटेशन तौर पतमदंग असि एखोय मपानदगी संगजलकबा मिटोप मयाम सिंग से वोटर लिस्ट हाफखिबा आधार कार्ड पाइखिबा लोइना मखन कयागी भारत की लेंगा की मनुंग यौसले पुनमक से मसी मरम चादब कया मन साजनबा खुन क्या लिंखतबा अदुग लोइना अखोय उमंग कया कोकथोकबा सिर सिंग कया तौरकांदा मोई मखन क्या खुंदा सलबिब क्या सिंसे मसी यामनि थीना तथोक त्रिंगैदी डिलिमिटेशन तोबि यारोय हाइबसे मसी अकनब प्रेशर मखोय भारत सरकार दा भारत की प्राइम मिनिस्टर दा हाइगनी लिसिंगनी सुमना तरामाथोय की ममांगदा उवा हौदबदगी मरु कोगलमलबा थांगमैबन चैराव चिंग असि ngasi लेकाय मियाम अमसुंग मणिपुर की तोंगान तोंगान बा मफम कयादगी लाकपा चैराव चिंगबु सेमगतनिंगबा मियोय कयाना कन्ना होनबदगी मपुंग फारबा फजरबा मियाम की पोथाफम अमा ओइबा यारे हाइबा मफम अमा ओइरे मखा तानसु हेना फजनबा पुन्ना थौदांग लौमिनसी हाइना थांगमैबन यूनाइटेड क्लब की प्रेसिडेंट प्रताप लेशांगथेमना फोंदोरकली वाफम असिंग असि मसागी ओइजबा कया थादोकलगा मतम कयागी ममांगदगी हौना चेराउसिंग असिबु लूना न थमनबा अमसुंग सेमगत सागतपदा सिट सेंगदुना थबक तौरिबसिंगबु इकाय खुमनबु उत्पा अमसुंग पुकनिंग थौगतुना मखोइबु उनखिबदा फोंदोखिबनी चेराउचिंगबु लूना न थंबदा अचौबा थौदांग लौरिबा मियोइसिंगदा थांगमैबन यूनाइटेड क्लब की माइकईदगी सेल की मतेंग पीबगा लोइनना पुकनिंगसु थौगतखि प्रताप लेशांगथेमना मखा ताना चेराव चिंग असि कंदबा यादे हाइबा वाखलोन अमदा चंगशिलकपदगी मियोय कयानसु मतेंग पांगशिलकपना ngasi fibam asi yaurакпani adubu asuk fazaraba mafam asida kanagumba kharana motsinba amasung mangtangnanaba thabak tawrakpa asi tawhaningde harau kumai amasung lainingi oiba thauramsing lakpada ching asida makhal amatagi mayai kaba chinchak chaba yonba yaroi amasung revis laina lakpana maram oiraga ching asida hui puduna kabiganu cherau ching asi leipak miyam gini ningthina tamsi haina phongdorakle लाखपीब मैम ज्ञान ताबी मथौ ताई मखोंदगी अखोई सजान की इसिनाउसिना मागी एरिया नाहनबा अदगी वाटर सप्लाई लेरिबा कांबुसिना नाहनबा अखोई नारोल सेम क्लब की यूथ विंग एन अखोई मखादा थमजरिबसिना मोइना नाहनबगी कनोमा प्लेसिंग मतंग मतंग बना माई स्टेप से तौरिने अदुना नेबा ngasi सिंगी फजबगी सक्तम मम उबा मैमना फरइसे अखोई चेराउसिंग से मणिपुर की ओइना ओइरबनी लेकाइसते लेजबय वानी मणिपुर मैमना मतेंग पांगबियो हाबसे आई नारोल सेम क्लब अमसुंग थांगमैबन यूनाइटेड क्लब की माइकेदगी मैम अपील तौजरी
Chahi kayagi mamangdagi ching asibu semkatpada achauba thodang lauduna lakliba miyoisingna ching asida kathoktuna thabak tawriba asi sel fangbagi natte lunanba mafam leitrabadi kaidongnungda wakhal amasung hakchang pharoi cherau chingda hauriba pambising thudekpiganu dashbinda amot akai hapiyo amasung mafam chadana amot akai tawshinbiganu ching asida ngasi uhai wahai hai leikya uba phangliba asidagi hena phajahanbada mayam punna saruk yaminashi haiki quite again was this now. Yan Taraba meetings now. Even go, but the Pupulaga, Makalaga, telling Tonga. Mount of Book, Highway Yadoko. Yali put to have some Hapsendeva. I think it's our women, just a kite home and the other crazy. Welcome, but the crazy so could I give up woman canvas. However, Hana did the credit in particular. Get out of my young Seleconina. See, one is here, say, I'm the car whatever. Like Piliba, sing copy the wishing now. Saw the Bayadava, tuck the Bayadava, which is up you, tuck you. The Woodabo, I couldn't say, I know Saba Lure Makusing, Dokai, the Tamgadagi Haba, Tadagadi Haba, Mapamja, when a young had a pull up the Tadaviramo. Gerald in Car was down Sagi physically fit or in a Bamasap Hanaba, Masamu Hanaba, La Ibagi, Wakalon, do you matung Akogi, Akoibadas Laiba, Amot Pase, Luna Nana Tamngai, the Magna, Magi, mental Dusuna, fit Oiba, Ohen Badakar, Ohen Kanze. Andro Shigi Manung Channa Yaripok Lai Manaidagi Nongpo Kaithil Manbi Fawgi Lambi Ashi Matam Gachuna Ba Koila Thaduna Shemjin Bio Haina Chatliba Tha Sigi Tang Anida Lamlai to Kaithil Manbi Road Development Organization Kauba JAC Amasemduna Thangnaba Numit Tang Ahumgi Numidangdagi Heavy Vehicle Sing Chatok Chasin Tawada Ating Bathamlambagi Kudong Kongjang Sangshin Kre JAC ki demand pu mari leinaba singna tabi dabadagi makha tana ngasi ahing nongyai lambi asida pung nifunipan gi total shutdown chatharagani haina JAC ki maikei dagi fongdorakli ngasi Yambem High School campus ta paugi mifam pangthokladuna JAC ki co-convener Prem Kumar Laukrakpamna Yaripok Ajad Golai dagi nongpo kaithil manbi phauba khungang mapan fauduna chatliba lambi asi semjin biu haina JAC na lokhiba warep sing adu JAC na convener Local MLA Amadi DC Imphal East Yauna Mari Leinaba Pumnamakta Pishinkre Aduma Pungasi Fawwa Lambi asi semjilagani haibagi thazaba amatta pirakpa leitabana tangai fadana pung nifunipan gi total shutdown gi firep asri lobani total shutdown asina ana ayek lining laishon mai ising na chingba essential servicing di konsiloi total shutdown asi miyamna mating pangbiu Mari Leinaba singnasu athuba matamda lambi asi semjinduna miyam gi awaba khudong chadaba si kokna na hotnabiu haina fongdorakle Azad Golai Digina, Nopokateman before the lady Lambi si Semidana Lapadu, Sienna by Koi Hanjin, governmenting the Haragalapado Koi DC, local MLA, Aduga, Ladiba, Governor the Swako Memorandum, Pisan Jaru Edubu, Maduga responsible for Lakta, Morakanda, Queen Tazaki, Mangani, do Parapagalina, Maduga response Lakta, Hingi Horaga, Ivedi, Nasiga Hinung Idea Hojarakanda, Zagolai Digina Nopokateman before Lambi asi total shutdown ki khongjang changsin jaragani pungni funi pangi wojagani masile sida kogi laibiriba mari leinaba department sina khongjang sida masigi lambi sembagi initiative se lokhat pirakta bataragadi harib lambi si semdri fawba laijariba organization sina makuk singjaraga mamang thajaraga laikai gi laibiriba mera paibi club organization ke aga pulla kanda ahen ba khongjang ke amakha ta na changsin jarakani haibasima laibak miyamda khanginjari Mayai Lambi College Students Union na hana pung nifu nipal gi matam tha khiba adu mari leinaba authority sing na ngashi phawba thabak ta onthok tabana maram oiraga Mayai Lambi College ashigi Students Union amadi mahiroi singa tanaraga matam khara show lon khraba matungda ngarang wangoi Police Station da laktuna college ki show adu thugairam badagi ngashi ayuk pung 10 makhairom taba matamda Mayai Lambi College ki gate mamangda mahiroi sing na khongjang changshin khre Maram chadan oza transfer tawe yaning de athuba matamda awat po oza sing hap kadabani haiduna sangshin kiba khongjang adugi matangda Mayai Lambi College Students Union ge Social and Cultural Secretary Shapam Deepak na
हानदगी कॉलेज असिगी अवाद अपा ओजा हापू हाइदुना लैरिबा चेरक असिदा कॉलेज असिगी ओजा खरा अमुक ट्रांसफर तौखिबा असि यानिंगदे लोइनना महिरोइसिंगी इहुल खंगना थबक तौबियु करिगुंबा थबकता ओंथोरक्त्रबदी कॉलेज स्टूडेंट यूनियन अमदी महिरोइगा लोइनना अकनबा मओंगदा लेपलैतना खोंजंग चंगसिलकनी हाइखी खोंजंगदा महिरोइसिंग तोंगान तोंगानबा खोलाव कयासु लाउखी हानदगी अखोय कॉलेज असिगी ओजा वाटपा हापियो हाइदुना लैंगाय चिरा असिदा कॉलेज असिदगी ओजा ट्रांसफर थादोखिबा असि यानिंगे हाइदुना अखोय स्टूडेंट यूनियन अमदी कॉलेज असिगी महिरोइसिंगा खोंजंग चंगेंदुना नगांदगी कॉलेज असिगी गेट लंजबगी खोंजंग असि चंगेंजरपनी असिदा ओनवे पुलिस ओनवे पीएस लाक्तुना गान सो थुगाइबिरमे अदुदुका ngasi अखोय कॉलेज असिगी महिरोइसिंजिगा लोइनना अमुक कॉलेज असि थोंग लंजबगी खोंजंग असि चंगेंबनी असिदा मरि लैनबो अथॉरिटी सिंगना छात्रगी हुन खांग थबक तौबिरक्त्रगदी सिदगी हेन कनबा खोंजंग के अमा खोय चंगनबा कॉलेज असिगी महिरोइसिंगा लोइनना सेम साबा लोइजरे National Mental Health Program NHM amadi State Health Society Manipurna State Telemena Shell Manipur amasung second year MSc Nursing Students College of Nursing Medical Directorate ka punna khutsamnaduna nomugi oiba Mental Health Awareness Program ama ngarang Thoubal District ki Icham Khunau Charang Pata leiba LI Standard English School da pangthokre school asigi class 10 gi mahiroi kyana saru yaduna pangthokhiba awareness program aduda Telemena Shell gi Mental Health Professional Karishma Yumnam amadi Karam Sangitana Mental Health and Academic Stress haiba hiramda wangang bagaloinana College of Nursing ki Secretary Department ki Head of Department Jogavati yauna Mental Health Professional amadi Counselor Singh Roji Maibam Aribam Linthoi amasung addition nasu Mental Health ka mari leinana hiram singda wangang ki All Manipur Medical Students Association na Department of Transfusion and Medicine RIMS ka khusam naduna World Health Day gamari leinana blood donation camp ama RIMS da pangthokre camp asida medical students kaya marum na EPK Association asigi advisor Dr. RK Lenin na mahiroi sing na achauba kathokpa ama oiriba kapagi damak thagatpa phongdokpaga loinana matung dasu hena aphaba thaba kaya pangthokpa ngamba oisinu haiki All Manipur Medical Students Association Amsana World Health Day Gamari Lenana Transfusion Medicine RIMS ki Department Sina koi da lamjing lamtak piraga koi chhatra singna miyam gi seva tobagi ahanba NBM ma sebgatko oina koi gi khaidage na chawraba dan oiriba tigi dan sing asi tawjabani asigumba miyam reba humanitarian activity miyam si All Manipur Medical Students Association na makata na tawna abortion na I started by China Inat Yokhatpa Luptin Iol na Paring Nai na Pokpadagi Shiva Pawbagi Tauram Singda Ehen Bahapchindana Yariba Makai Shell Changhandana Nabagi Kana Nainaba Mifam 10 House Tauriba Singa Paminaduna Wakal Taminakre Luhong Bagi Tauram Singda Mandap Mayol Amashung Bor Pampam Adutamak Frizang Khan Bahaina Warib Naki Hairi Kumbi Ashigi MLA Sanasham Premchandra Gimiding Makhada District Veterinary Office Bishnupur gi Joint Director Tongbram Bijara Niga Punna Khusam Naduna Pakshana Anti-Rabies Hida Kapthokpagi Program Ama Kumbi Amadi Station da Kumbi Amadi Saiton da Pangthokre Kumbi Ideal Youth Development Organization KIYDO Kumbi Amadi Saiton Gram Panchayat ki Administrative Committee gi Chairman M. Ibomcha yauna pangthokhiba anti-rabies vaccination gi program aduda Saiton GP amadi kumbi dagi punna hui chamri ga tara hena hidak kapthokhiba ga loinana makha nasu kumbi AC adugi mafam kaya da leptana chathagi gani hairi thoramashi pangthokpagi matang da District Veterinary Office ki Bishnupur gi Maikai dagi wafam ama thamlakli Rabies asibu ngakthoknabagi damakta aikoina vaccination asi chathajabani mass anti rabies vaccination camp under DBO Bishnupur District Veterinary Office Bishnupur ki makhada aikoi vaccination asi chathajabani
masibaguda kapai se khoi kumbi 1 number 129 kapalo sinjare adai ithai kapalo sin lagani adagi saiton hai kon khoi ngasi lo sin lagani mathang swaina kapthorok pusina khoi Bishnupur district amadi Churchandpur district ani gi tainabham border area oiba ase mungmini sida khoi cover up tawba lo chinba mamagani 90% di cover up tawre haina hajiningi Thauramasi pangthok pibagi-damak MLA amadi district asigi veterinary office ki staff pumnamakpu Bobby Cha wahengbamna thagatwa phongdorakli. Paksana blogi Manipur di makam kaya da kogi huidigi huini chipudigi mi sibala ba kaya sa kogi yaun kodigi yamna mi painga yu betangka kasida koi hai sing of section pawang matam sana koi paksana kumbi ni pal gausin 190 di 129 area da koi chin kapugi thabuk paikhala ko si mi mi pal gausin di ai sama counselor ani ki vice chairperson official wang 190 counselor mai ti di amadi kan singa simo koi kita kapi wa ko se city welfare association 190 jaga dani ati mai ke digi amadi la polisi di sira mai ke digi koi director beki meri Bishnupur di madam Vidyarani Tongbram doina na ICTP kumbi staff sing amadi tongan ba departmental sing lapi ba koi doctor ni sing lidaw sing anana thagat pa pongdok sen Paugi marak thana tember bre amatang lozari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Liver Cirrhosis and Liver Cancer Clinic, AIG Hospitals, Hyderabad की Senior Liver Transplant अमसुंग Hepatobiliary Surgeon Dr. Sumana Kola Ramachandra लाकनिबा अप्रैल की तांग तरागा निपान अमसुंग तरागा मापंदा Caesar Hospitals Langolda OPD consultation की खुदोंग जाबा लोबी होंगलबा खंगनजरी अकुपा मरोल Caesar Hospitals Langolda की खंगबी बयागनी होंगलगलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनदरी adone hidak langthak kayam chaadaba yarakte chasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Caesar Hospitals. Join our free ENT camp from April 7 to 12 at Caesar Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Break matong mo kahana taram nokchari makhataba pauda Manipur lenga ki Science Unit Department of Education S amadi Samagra Shiksha Manipur ga punna khutsam naraga nomugi oiba science seminar amang asi Kaisamthong da leiba Ramlal Paul Higher Secondary School da pangthokre Millets for Sustainable Future and Health haiba hiram da pangthokhiba thoram aduda Central Agriculture University Department of Agronomy gi Professor L Nabachandra KVK Imphal East ki Head Senior Scientist Ash Moli balana athoiba mithung lensing oibaga loinana tongan ba district sing da leiba school sing gi mahiroi sing na puthokpa science exhibition sing utki Central Agriculture University Department of Agronomy gi Professor L Nabachandrana Millet haiba crop ashi tungda lakadaba singda depend tawrakadaba amadi hakshel gi lamdasu yamna kanaba piri loinana aying asagi khal kairakpana nungju nungsa matam chang nairaktaba asina lamdam asida mahi marong thabada awaba chething kaya mayoknari malim gi oina miyoibagi maru oiba chinchak asi cheng chujak amadi gehuni maram asina millet haiba asina hakchangda kanaba kaya ama pibada natana ana ayeki leina singdasu ngakthokpa ngami haiba wafam sing phongdokhi drought period ama face tawada gap ama nong ta daba matam jira huji hariba aikoi millet singjide drought tolerant way yam sangba period gap leba kanda makhoi de mu khangba ngami sathok ta ka hena ka hel loy aduna di less water da aduga drought su khangba ngamba crop sida millet saje tarpanina aduna ni millet se koi future gi crop ni na longna reje aikoi ni emphasis si de director de koi ptv de yam chaw food crisis ama thol kani na koi leina bade masigi seminar topic se werevni
Masa mau faba tinjang kaijang daba mating leiba khunai ama shembada angang singda afaba chinjak pizaba mama oibi amadi mironbi mama singda machioiba afaba chinjak pizaduna laina tina chendaba afaba khunai ama oinnabigi pandamda April Nepal dagi April 12 fauba thakai ama chupna Bishnupur district ki mafam shinba thungna chathagadaba Poshan Pakwara Lishingani Shupna Kungamanga ngasi DC Bishnupur Laurembam Bikramna Hogdokibaga Loinana Mama Oivishingda Machal Suraba Apaba Chinjak Singsu Khusinakre District Administration Bishnupurna ICDS Cell Bishnupurga Khusamnaduna Oinam Awang Lekai Public Hall da Hogdokiba Thoram Aduda Program Officer District ICDS Cell Bishnupur H Mitavina Chief Medical Officer Bishnupur L. Rai Chandra, JDO Bishnupur A. Gunamani Amadi, District Hospital Bishnupur gi Child Specialist KH John Yauna, Block Ahum gi Social Welfare, Department ki Official Anganwadi Worker Amadi Helper Singsu Saruya K. Thauramga Mari Lainana DC Bishnupur Laurembam Bikramna, Lengak na Paikhaliba Thabak Thauram Sing Mapung Phana Chatnaba Yanaba Honabada, Aikoi Khudimaki Thodang Lei, Miyam gi Mating Pang Dana, Department Singna Miyam gi mating yaudana department sing na paikhatliba khudingmak mai pak pangamloi miron bi mama sing yauna angang singda afaba chinchak pijanaba anganwadi workers helper amadi asa workers sing na mayek sing na pautak pibiba tangai fade haiki Pregnant women, lactating mothers, infants, children mogi nutritional need sigi matangda 2 weeks never to go community awareness yaudana any government scheme se successful oibanga moeba anganwadi center da in charge oriba anganwadi workers field leiba moina porakato bune pregnant and lactating mothers da anganwadi workers singna madu fazna awareness to preview anganwadi worker amana anganwadi helper singna ko motion tracker sida upload to rupasigi kyamna maru oige kyamna mamal lege hebse khangbiyo District Program Officer ICDSL Bishnupur H Mitavinana Tinjang Kaijang Daba Khunai ama shembada mama oibishing khakta masa pharaga yaroi mama mapa punna afaba amadi machi oiba chinchak sabaga loinana afaba wakhal khanduna angang ama hek pokpadagi chahi ani fawbadi angang singda mapung phana pisa pithak tauba tangai fade khunai ama chawkhat pa haibasi leina tina chendana masa mau phana leiraba matamdada oiba ngamgani haiki Angang bubu yopi ba sahi ani pawo kumani sida matam sana immunization ka ho health ke branda matam sana sana sahi ani bo sida ajana sebi kraba ajana yopi krabadi angang se dungi yumbi oi bata mati sagani hai bo wakal no ina thamjari se Department of Information Technology DIT Imphal iski mideng makhada tongan ba training exam center government kamari leinaba e-service government scheme singi matangda miyam da fanghangadaba common service center academy amadi exam center ama luwang songbam BDO office ta Department of Information Technology DIT gi informatic officer MD Habibur Rahman na hangdoktuna miyam da khusinakre thauram ga mari leinana MD Habibur Rahman na lengak na paikhatpa tongan ba scheme kiyagi maram da mamut tana khangdaba amadi matau karamna kanaba laugani khangdabana maram oiraga fail oibagumna leiriba shi ngasi hangdogliba CSC asira kharada oirabasu soidana kanaba piba ngamgani haiki miyamna scheme khaktagi natana mahiroi singge exam center government service ka mari leinaba thabak thoram singda kanaba laubiyo haiki Assamgi Lela Chengbil da Pokpi Laishram Khunmayai Lekai de Yum Panbi Hojik Hosingna Gorgaon da Lady Mishna Chanuna Iba Samtharakliba Chumthang Kauba Saireng Lairik Ama Lala Bazar Assam da Fongkre Lairik Fongbugi Thoramadu da Saitya Parishad Tripura gi President L Biramangol Amadi Assamgi Saknai Raba Aiba Wangkem Biramangol Amadi Tripura gi Renowned author Amadi journalist Subramsu Saruyake Thoramasida Janata College Assamgi Assistant Professor ND Hodambana Larik Masak Taki Thauram aduda Assamgi Saknai Rabi Aibi Saitya Academy Awardee Usarani Shu Saruyake ngasi fongliba larik asi tharaga aibi asigi larik tarani thoishubani hairi Wahengbam Lekai degi chahi Marifu Mathoirom Shuraba Ahal ama Thabak Nai Haiduna Sky Hospital da Khudakta Pukhalakpadagi
hyperacute MI diagnosed tawduna khudakta lying hobudagi kanmangam hore hairi. Sky Hospital dagi fangba pauda heart attack tawbagi khwaidagi lying bada matam chaba tangkak asida lying horabadi chada chama kanmangambagi fibam dalai. Hospital asigi chief consultant cardiologist Dr. Sam Kishore Lari kingbamna computer ECG diagnosis ki mahutta hyperacute MI diagnosed tawduna anaba asibu kanbangam hobada nungaiba masung apenba fogdokladuna kanagumba singna thabak narakpa matamda Sky Hospital gumba heart hospital singda khudakta report tawduna heart attack tagi chada chama kalhonaba appeal tawrakle. CPI Hianglam Local Council gi Nipunithoi Shuba Conference lamjau da pangthoktuna Housing oiriba Manipur gi issue kayagi matangda khanakre maitai singbo ST lista chalhandrabadi furup asi achawa furup singna yosin khragani haiba akiba wafam thamnakibaga loinana ST demand tawrakpada CPI gi mapung phana sawatli hairi. Khurai Local Council ki conference pangthoktuna Imphal East District amasung Khurai AC masak thokpa AC amasung district oihalu haina warip laukre. Thauram asida RK Amushna L Sotin Kumar Thokchom Yai School na saruk yake. Bishnupur Council ki show conference pangthoktuna matik chaba lawushingu gi ithai laukhong amadi cold storage thambinaba Manipur gi governor da takshilagani hairi. Nambol gi conference da state secretary Toiren M Joy Kumar TH Sakhi amadi KH Ranavishu saruk yake. Thokiba irang asna maram oiraga lanjenarubadagi yumda hanjilaktuna leiraba kumbi eshigi borayangbi gram panchayat ki pombi khok khulgi khunja kayana double cropping tawriba mafam singda kumbi eshigi MLA S Premchandra na yengshinduna lemna urea har kaya pikraba matungda lawfam singda tariba laina tinaga mari leinana akhang ahei kangbu ama tharaktuna yengshinaba MLA na lauthoklamagi matung inna ngasi Agriculture Department ki Plant Health Clinic ki akhang ahai DAO Bishnupur gi expert team gi akhang ahai sing amadi MLA gi nominee yauna lamdam adugi lawmi kaya ga loinana double cropping tawriba pombi khokim lawfam sing yengshin kre. Moredagi lanje laklaba matung Langol Gam Village Zone 3 Relief Camp ta kidney animak fail oiduna awaba khangliba ningthaujam jotinda relief camp ta leiba singna laying bada mating oinana ba shell gi mating pikre mating pikhiba aduga mari leinana alternate housing complex relief camp Langol Gam Village Zone 3 committee gi convener Moirangthem Somendrona relief camp sing da leiriba mori gi IDP singna amaga mating pangnana ba lottery tawraga sel khomjilaga mating pangbagi sharuk oina pangthokiba lottery amadagi khomgalakpa senfam adudagi ningthaujam jotin gi anaba sida laying bada mating oinana ba committee asina khusinnaраklaga lupa lising tara ashi jotinna khusinabani hairi relief camp ta leibana maram oiraga ningthaujam jotinna awaba mayuknariba sida kanglei pagas ta leiminariba singnasu mahake ana laying da mating oinana ba angamba shell gi mating pangbiu haiki Karagumba Chilaw Pukchel Chawba Singnasu Nuksibidra ko inawse ma kidney animak nabadagi yam ka hena ma masa soksele aduna koi kanglei pax libi be Chilaw singna Nuksibidna angamba kharagram teng pangbiu ai miyang phangda nolukse Loshilak pada maroiba pausing amuka hana pizari Petroleum gi polam amasung LPG mamal hengkatpa miyam lut tawnaba changsilakpa khongthang ni haina AITSU TUC Manipur gi General Secretary Laishram Sotin Kumar na haikre amadi taru tananba chairauching ama oinaba mipum khudimang na hotnaminasi haina Thangmaiban United Club na appeal tawri Hauzik Pawgi na Istv na pizza ba Manipuri Pau matang solution jari pineng tabiri ba pumna magpo amuka hana kurum jari